Manipur Police na fazin-khiba khun-ngakpa miyoi mga condition amati yaudana thadorau haiba demanda ngarang ahing nongyai-dagi Manipur pumbada hawkau-khiba pung nifunipan-gi ban-na miyamgi mahosagi punsida chawna akaiba pikre. Mapam kayada State Police amati RF na lambi thingba miyam tan khaina bahotnabada tear gas cell round kaya kakre miyoi kaya asokapan nangkre. Haukiba September 13 numidang da Imphal East District Police Commando Team amana khun-ngakpa volunteer mga phazin-khibagi thaudokta yamlaba miyam hauраktuna makoi mga bu tekta kaidana thadorau haidna Imphal West amadi East ke mafam ayambada khongjang changsen khraba matungda pung nifunipan-gi ban lauthokkibani. Olang Thabal Kendra Clubs Coordinating Committee na lauthokiba pung nifunipan-gi ban aduda Pukhau Sagolmang Pangai, Kurai Salanthong, Kurai Lamlong Bazar, Tera Tilipati, Uripok Kangchup Road, Nauremthong Bazar, Nauremthong Khuman-Them Lekai, DC Office Manang, Kwagaital Thiam Lekai, Singzamai Bazar, Kongba Road, Kongman Mangzil, Bamon Lekai, Katwa, Kanchipur, Chazing, Lilong na Chingba Mapam Ayambada, Lambida Uwa, Pipe Haizinduna, Nungzao Kinduna Amadi, Tire May Thaduna Ban Saugatki. Lining Lashon nga mari lainaba medical media amadi tangai fadaba thabaki nataba gari amadi miyoi amata chathankide kaitel famna kide school college thonglona ki lenga ke office sing su ayambana employee sing kana rakhide ban saugatna lambi thingliba maira paibi sing amadi nupa sing ga police amasung RF yauna security force singa mafam kayada akan mamongda muknaki Tera Kurai Lamlong Nauremthong na chingba mapam singda police na tear gas cell kaya kaptuna ban saugatpa sing tan khaina bahot nakhi miyoi kaya asokapan nangki hairi ban saugatpa maira paibi sing na hai hausik paliba double engine ge lengak asina chingdana karisu tawba ngamdraga tamdana ngammi haibagi mate thokliba lan asida siba changba khangdaba makai furubasi bu kannana thoklakliba khun-ngakpa singbu phazin-khiba asi yaningde pungnifunipan-gi ban tawriba asigi manungda condition amata yaudana tekta kaidana thadokpirau haikhi maduna tabatarabadi akanba khongjang changsilakpa yai haina maira paibi singna haikhi अखोगी दमकता इचासुगी न खुनगा पीदना लेरिबे लेबाक प्रजा मयाम जे तंगदु लेताना लेबे सिंगा तमयादा लेदना चचरिबा मयाम से इचाजिंगी न सिंगा पीबगिने हैबा अदु करी मरंगी दमकता नोबा इचाजिंगी दा अकल अकन एक पांजन बिरि से मणिपुर लेबिरिबा इचा इशुजिंगी समायना एक अकल अकन पांजन बिबा तारगदी कमायना अखोई ले मणिपुर लेबा मामा अखोई न इचाजि कनगदोरी गे हैबा अदुना इचाजिंगी थादोक्ति बोक्ति अखोई मामा अखोई हनबा लेतना इचाजिंगी दमकता मामा अमो ओबगे अखोई लेपनी खंगौदना अखोईगी खुनगाक चिलिनाव मंगा फाजिन खिबा मधुगा मरी लेना अखोई पुंग निफु निपान के ओइबा ऑल मणिपुर के ओइना बन कौजबदा पांगई बाजार के ओइना अपुना मैरा पाइबी खोई ngasi khongjang ase changhanjabani aduna khoina haijagadabusi chingdana karimata tawbu ngamdraga tamdana ngamme haibagi matik akhoi gi damakta akhoi gi huji huji thoiba lan sida siba changba khangdana furup sibu kannana bu honna bada thengnari ba ichili naw singa do phajan khibado athuba matamda pungni phuni pan gi manung sida akhoi athuba matamda thadok piro center amasung sarkar na ju masigi athuba matamda warui silama pusan bidana thoiba irang thoiba lan asi athuba matamda lephan biu हमारे मणिपुर के पब्लिक प्रजा जिन जिन पहाड़ क्षेत्रों में जाकर अपने घर गांव को बचाने के लिए गए थे उनमें से 5 व्यक्ति को गिरफ्तार कर लिया पुलिस ने। इस गिरफ्तार करने को FIR हमारे मणिपुर के प्रजा और हमारे तेलीपट्टी के प्रजा FIR को हटाकर उन्हें जल्द से जल्द छोड़ दे बिना किसी कंडीशन में।